ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯁꯤꯡꯕꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃꯈꯛꯅ ꯑꯩꯉꯣꯟꯗ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯅꯤ. ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ. ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯝꯒꯤ ꯋꯥꯍꯧꯗꯒꯤ ꯄꯣꯠꯁꯦꯝ ꯇꯧꯔꯝꯕ. ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯍꯧꯖꯤꯛꯁꯨ ꯊꯣꯛꯂꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ. ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯒꯤ ꯄꯣꯛꯃꯤꯟꯅꯕ ꯄꯨꯄꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡ, ꯑꯩꯒꯤꯅ ꯏꯕꯣꯛꯁꯤꯡ, ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯍꯜꯂꯛꯇꯨꯅ ꯄꯨꯄꯨꯒꯤ ꯏꯃꯨꯡꯗ ꯂꯣꯏꯅ ꯂꯩꯔꯝꯈꯤ. ꯑꯩꯅ ꯏꯃꯥꯗ ꯄꯨꯄꯨꯒꯤ ꯃꯆꯦ ꯃꯆꯟ, ꯑꯩꯒꯤꯅ ꯏꯕꯣꯛꯁꯤꯡ ꯑꯁꯦ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯂꯣꯏꯅ ꯍꯜꯂꯒ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯩꯅ ꯏꯃꯥꯗ ꯌꯥꯝ ꯈꯪꯅꯤꯡꯅ ꯍꯪꯈꯤ. ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, "ꯏꯃꯥꯁꯨ ꯈꯪꯗꯦ, ꯑꯗꯨꯃꯛ ꯂꯣꯏꯅ ꯍꯜꯂꯛꯑꯒ ꯂꯩꯔꯤꯁꯤꯅꯦ" ꯍꯥꯏꯔꯛꯈꯤ. ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯄꯨꯄꯨ ꯕꯣꯕꯣꯛꯁꯨ ꯑꯍꯟ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ. ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯅꯨꯄꯥ 2, ꯅꯨꯄꯤ 3, ꯄꯨꯟꯅ 5ꯅꯤ. ꯑꯗꯨꯕꯨ ꯄꯨꯄꯨꯅ ꯂꯧꯁꯤꯡ ꯈꯔꯁꯨ ꯑꯗꯨꯃꯛ ꯊꯝꯕꯤꯔꯝꯃꯤ. ꯍꯥꯟꯅ ꯄꯨꯄꯨ ꯕꯣꯕꯣꯛ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ. ꯄꯨꯄꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ, ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯆꯠꯄ ꯉꯝꯗꯅ ꯂꯩꯕ ꯃꯇꯥꯡꯅꯤ. ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝꯗꯣ ꯏꯅ ꯀꯨꯞꯄꯝꯃꯤ. ꯃꯗꯨꯗ ꯕꯕꯥꯅ ꯅꯣꯡꯖꯨꯊꯥ ꯃꯇꯝ ꯌꯧꯔꯛꯄꯗ ꯅꯣꯡ ꯌꯨꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯕꯥꯅ ꯇꯤꯟꯅ ꯀꯨꯞꯅꯕ ꯇꯧꯈꯤ. ꯃꯇꯝ ꯑꯗꯨꯗ ꯑꯐ ꯐꯠꯇ ꯈꯪꯅꯕ ꯄꯥꯟꯖꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯥꯟꯖꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏ, "ꯅꯈꯣꯏꯒꯤ ꯌꯨꯝꯁꯦ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ, ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯂꯅꯤ" ꯍꯥꯏꯔꯛꯈꯤ ꯍꯥꯏꯅ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯇꯝꯈꯤ. ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯕꯥꯒꯤ ꯃꯌꯥꯝꯕ, ꯑꯩꯒꯤꯅ ꯕꯕꯥꯆꯧꯗꯣ ꯁꯤꯈꯤ. ꯕꯕꯥꯆꯧ ꯂꯩꯈꯤꯗꯕꯒꯤ ꯋꯥꯅꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯏꯕꯣꯛ 4 ꯑꯃꯒꯁꯨ ꯄꯨꯟꯅ ꯃꯈꯣꯏ 5 ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩ ꯂꯩꯈꯤꯗ꯭ꯔꯦ. ꯃꯇꯧ ꯑꯗꯨꯗ ꯑꯩꯅ ꯀꯤꯃꯟꯗꯅ ꯑꯩꯒꯤ ꯕꯕꯥꯒ ꯄꯣꯛꯃꯤꯟꯅꯕ ꯏꯅꯦ ꯍꯣꯏꯗ ꯍꯪꯕ ꯃꯇꯝꯗ ꯏꯅꯦ ꯍꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯇꯦꯜꯂꯛꯇꯅ ꯇꯧꯔꯤꯕꯅꯤ, ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯅꯨ" ꯍꯥꯏꯅ. ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯩꯔꯤꯕ ꯂꯝ, ꯂꯧꯁꯤꯡ ꯃꯥꯒꯤ ꯌꯦꯟꯊꯣꯛꯅꯁꯦ ꯍꯥꯏꯕꯗꯒꯤ ꯌꯦꯟꯊꯣꯛꯅꯕ ꯇꯧꯕ ꯃꯇꯝꯗ ꯏꯪꯈꯣꯜꯒꯤ, ꯂꯝꯒꯤ, ꯂꯧꯒꯤ ꯆꯌꯦꯠꯅꯕ, ꯃꯔꯩ ꯇꯧꯅꯕ ꯈꯔ ꯍꯧꯔꯛꯈꯤ. ꯈꯠꯅꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ, ꯁꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯅꯈꯤ. ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯍꯥꯟꯅꯗꯒꯤ ꯐꯤꯕꯝ ꯇꯥꯔꯛꯈꯤꯗꯦ. ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ, ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯖꯤꯡꯒ ꯃꯊꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯨꯡꯒꯨꯝꯕ ꯑꯆꯧꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯥꯔꯛꯄꯒꯨꯝ ꯇꯧꯔꯛꯈꯤ. ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ. ꯕꯕꯥꯅ "ꯀꯅꯥꯅꯣ ꯅꯨꯡ ꯊꯥꯔꯛꯏꯁꯦ" ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤ. ꯑꯁꯨꯝꯅ ꯏꯇꯠ ꯇꯠꯇꯅ ꯅꯨꯃꯤꯗꯥꯡ ꯈꯛꯇ ꯅꯠꯇꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯁꯨ ꯃꯈꯣꯟꯁꯤꯡꯗꯣ ꯇꯥꯔꯛꯈꯤ. ꯑꯩꯅ ꯏꯃꯥꯗ, "ꯏꯃꯥ, ꯇꯥꯔꯤꯕ ꯃꯈꯣꯟꯁꯦ ꯀꯔꯤꯅꯣ? ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯑꯒ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ. ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯏꯃꯥ?" ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯀꯤꯈꯤꯅꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯅꯧꯕ ꯁꯥꯕꯁꯦ ꯑꯁꯨꯝꯅ ꯃꯈꯣꯟ ꯊꯣꯛꯄꯅꯦ ꯍꯥꯏꯔꯛꯈꯤ. ꯑꯩ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯏꯃꯨꯡꯗ ꯏꯊꯟꯇ ꯂꯩꯕ ꯆꯪꯕ ꯐꯥꯎꯕ ꯏꯁꯥꯗ ꯑꯀꯤꯕ ꯐꯥꯎꯕ ꯍꯧꯔꯛꯈꯤ. ꯏꯅꯦꯅ ꯑꯩꯉꯣꯟꯗ ꯂꯥꯏꯗꯨꯛ ꯊꯥꯅꯕ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯆꯪꯕ ꯀꯤꯃꯟꯕꯗꯒꯤ ꯏꯃꯥꯗ ꯍꯥꯏꯔꯦ. ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯃꯥꯅ ꯑꯗꯨꯃꯛ ꯗꯨꯛꯇꯣ ꯊꯥꯈ꯭ꯔꯦ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯁꯨ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄꯗꯒꯤ ꯏꯃꯥꯁꯨ ꯗꯨꯛꯇꯣ ꯊꯥꯗꯕ ꯀꯥꯟꯁꯨ ꯌꯥꯎꯔꯝꯃꯤ. ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯏꯗꯣꯝꯆꯥ ꯑꯃꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯆꯦ, ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯑꯀꯤꯕꯁꯤꯡ, ꯃꯤꯁꯤꯃꯤꯅ ꯊꯣꯛꯂꯤꯕꯁꯤꯡꯁꯦ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ? ꯃꯤꯅꯕꯨ ꯐꯠꯇꯕ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯇꯤꯟꯒꯤ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯃꯥꯏꯕ꯭ꯔꯥ ꯃꯥꯏꯕꯤꯔꯥ ꯑꯃꯠꯇ ꯇꯥꯟꯅꯗꯨꯅ ꯌꯦꯡꯉꯨ. ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯥꯁꯨ ꯅꯣꯡꯃ ꯃꯥꯅ ꯊꯕꯛ ꯊꯦꯡꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯑꯁꯤꯗ ꯃꯨꯁꯤꯟ ꯃꯨꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯍꯥꯏ. ꯃꯥꯗꯤ ꯏꯇꯩ ꯑꯣꯏꯔꯕ ꯈꯟꯗꯨꯅ ꯀꯧꯔꯨꯕ ꯖꯥꯠꯅꯤ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯍꯟꯗꯛ ꯃꯤꯁꯤꯃꯤꯅ ꯇꯣꯏꯕ ꯑꯗꯨꯗ ꯂꯥꯏꯒ ꯑꯣꯏꯔꯖꯥꯠꯂ ꯈꯟꯗꯨꯅ ꯀꯤꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯈꯤ. ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯎ ꯏꯆꯦ, ꯃꯥꯏꯕ꯭ꯔꯥ ꯃꯥꯏꯕꯤꯔꯥ ꯑꯃꯨꯛꯇ ꯇꯥꯟꯅꯧ." ꯑꯁꯨꯝꯅ ꯏꯗꯣꯝꯆꯥꯗꯨꯅ ꯍꯥꯏꯔꯝꯕꯗꯒꯤ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯌꯦꯡꯈꯤ. ꯑꯗꯨꯕꯨ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯦꯛ ꯌꯦꯡꯕ ꯍꯧꯕꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯅꯣ, ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗꯤ ꯄꯨꯝꯃꯝ ꯃꯝꯃꯦ. ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯃꯤꯒꯤ ꯐꯠꯇꯕ ꯇꯧꯁꯤꯜꯂꯛꯄ ꯄꯣꯠ ꯃꯌꯥꯝꯅ ꯌꯣꯝꯗꯅ ꯂꯩꯔꯦ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯁꯦ ꯃꯄꯥꯟ ꯊꯣꯛꯑꯦ. ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯨ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯂꯩꯔꯦ. ꯅꯍꯥꯛꯁꯨꯅꯤ, ꯆꯦꯛꯁꯤꯜꯂꯨ ꯏꯕꯦꯝꯃ"
Imadi maibi aduna harapa wadu tabada masado pakatpa phawi. Imana maibi aduda kamdawna kanana tawribano haiduna hangba matamda nakhoida potsem taroklibasidi atopa mina nate nakhoigi sagaigi minani sabada tawkhibani haina hairakhi. Adubu imaga babagadi thoina haksina loksinde migi phataba tawba moidi masa masada hanjansani kaisu khaluno hairakhi. Matam kharadi aikhoigi mungda tawramba akibasingdo phakre. Noma ahinga ma ai mikau khangto tholakki. Matam aduda aikhoigi maninglomda mi ama sapagum aina taki. Aidi kimandana maise phaijuk khomjelaga khangki. Ikuikuidana aikhoigi imung itatatana khanaba saunaba tawrakki. Phana kana surabasu paisa phana laklabasu ka hena nungaiba haibadu oidre. Itatatana thodok kaya tholokpadagi amabi kaya amasu yengki. Adubu tha kharadi adumak phai. Aduga ikuikuidana aduma nauna hekta tawrai. Asumna itatatana aikhoigi yumgi jinga matakta akiba nungjing chaiba kaya tawrakpadagi maibi amada amu yengki. Imana amaibi aduda aikhoigi imungda phataba tawsilabase kananano amutadi asengba masak takbiyo haiduna hangjaba matamda maibi aduna asumna hairakhi. Ibema atopa mina tawba nate nakhoigi marina tawsilakpani sagaigi mini nakhoibu nungaikhini makhoidagi nakhoina henkhini khanuna posakse tawsilakpani. Imana babada atopa mafamda lamse yolaga leirurasi haiba matamdasu babana pupu abongna thambiramba lamse mahanba thadolaga chapa nungaite haiduna yadre. Adubu babaga imagadi migi posem leibinara khangde masa ifafate itatatana nai. Adubu handamarakti babado kaidorabano khangde aina ahiba anauba maibi ama natraga maiba amanda fazana yenghansi haiba matamda babado engonda saurai. Mangonda maiba maibi panba yadre. Aikhoigi imungda itatatana khatnaba sainaba aduda sunatana akibu thawdok kaya tawrokpasidagi aikhoigi imungda honglaklibba ahomba mayam asida imanaba ama hawraga ai maibi amagi manakta sakhi. Adubu matam khara pharaga hekta hawrakhi. Aikhoina maiba maibi tanabase makhoina khangba male aikhoi ubuda sauba ngamba kaya tawrakhi. Haujisu akiba thawdok kaya itatatana tawrakli. Matang asida asengba thokiba wari asi mayamda tahanjaba loijere. Makha taba asengba thokiba wari kaya amamu puduna laksage mayam puna ngaiduna leibiramo amadi mayamna channel asibu puning thogatpiba oina like comment tawba kawbigano.